आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबदा मरुओइबा पाव मुख्यमंत्री नोंथोमम बिरेन ngasi Langol Housing Complex ta nauna multi storage government quarter sanaba urep uyung tamkhre Manipur Police amasung Central Force ke apunba kangbuna Tengnopal jila gi khudai khulen gi singmaida lam ekar kunmanga rom da tharamba popi pambi singyan thatkhre tha sigi manga da pangthokadaba Delhi Vidhan Sabha mikhal gi ngasi vote khombagi aroiba numita rajniti dol singilu singba singna magi mirep singi damak lejabi thaduna vote khomli amasung Prayagraj ki Tribeni Sangam da ngasi Basanta Panchami numita ahum suba Amrit Snan gi thauram pangthokli मुख्यमंत्री नोंथोमम बिरेन हाइरी इसिंग तुंगफम पाट अमदि इरम नालादा फताउदि हुंदोकपना लैना कयमरुम थोखहल्ली सिंगदा उयानबा तंपाकी मफम सिंगदा लमखोपसिनबना सौखा थरांगी प्रोजेक्ट सिंग पाइखटपदा खुदोंसा दबा कया मायोकनरी वाफम असि मुख्यमंत्री नंगसी लांगोल हाउसिंग कॉम्प्लेक्स ता नौना मल्टी स्टोरेज गवर्नमेंट क्वार्टर सानबा उरेप उयुंग तंबगी थरमदा फुंगदोखिबनी मुख्यमंत्री नहाई सौखा थरांगी थबक पाइखटपदा ngaiha ngaiha ki yengba natana tung koina satnagadaba maongda thabak tawbagi tangai fadaba lei vision yawda nga ki contract oriented tiga khara phangda ro ya koi di no ga du pachau da wi na planning yawda no silambi sa pham leite ising jendo ina karai da no khongba na karai da no yum na karai da no labuk na karai da no pa na karai da no sabi pura confused ne amna laina dina ma ya thina koi ji mangis aduna sigi sik sagar pa hol jai contractor da so I request only akhoi government na tor ko buildings naran han sangari do kala tongbi ne chemai ne ima market sangari do 2021 na saba ho buni irang sahi ani se leine leina koi han sangari do Thauramadu mantri sing amade MLA ke amarum saruk yakhi Manipur Police amasung Central Force ke apunba kangbuna Tengnopal jila gi khudai khulengi singmaida lam ekar kunmanga rom da tharamba popi pambi singyan thatkhre makhata na thizinaba FIR ama lokhatle haina police ki pauna hairi Security Force na raija sigi singam sung tampa ki tongan ba mafam singda thiba humbagi thabak leptana sathari Manipur Police na ngarang aina thingkhraba lalholop KCP PWG gi kadar ama Imphal West ki Lamphel supermarket tagi fare hairi maha Greater Imphal gi tongan ba mafam singda hangba dukan amadi government official singdagi sel khaibada chenaba miyoini Churachwantpur jila gi Matazang khulda amasung manak nakpa mafam singdagi security force na maru yaudaba insas magazine ama nongmai maru ahum phagatle Imphal iske hengang police station gi manung chana leiba Pangai bazar dagi Manipur police na yungau liter nifumathoi makhai amasung millimeter sama marifugi yungang bottle 38 miyo emadagi phagatle hairi atopa thodok amada SDPO Thaubal Lilong Police ki OC amasung commando singi apunba kangbuna ngarang Lilong haurebi makha lekai dagi sasinaba che sang semduna nauna mobile phone gi sim card pibada senaba miyo ema fare police ki pauna hai miyo edu machin hangbada ma kaloinana sasinaba driving license Aadhaar card amasung voter card sabada senaba atopa miyo ema suphagat khi Lilong haurebi makha lekai da leiba Altap Travel Agency haina khangnaba dukan amadagi laptop ani biometric machine printer ahum voter card kuntaruk Aadhaar card 38 Ayushman card ahum PMJAY card ama yauna polam ke amrum phagat khi thogdosi matang da makhata na thijinaba sumoto case ama register tawre hairi Bisnupur jila gi Bisnupur ward number 6 ki mini secretariat ki noksup thangba mafam amada nupa mathauri yanduna siramle hairi aikhoigi Bisnupur paumin hai nasau mayai lekai dagi leikhidraba miyo asi imung manung na phongdorpagi matung ina hana wakhal ge anaba leiba miyo ni hairi awang nongpok yauna Bihar Orissa Punjab Haryana amasung Chandigarh da ngasi ayuk amasung numidangi matamda lesil kungna thagani haina India Meteorological Department hairi leba sigi awang nongsup thangba mafam singdasu lakadoriba numini asida nong parapna suraba yai hairi tabiriba pawase kasbani Imphal dagini tha sigi manga da pangthokadaba Delhi Vidhan Sabha mikhal gi ngasi vote khombagi aroiba numita tongan ba rajniti dol singi lusingba kayana road show yum da satuna campaign satpa amadi miyamgi mifam kaya pangthokli
BJP lusingba amasung Griha Mantri Amit Shah na miyamgi mifamda wa ngangani amadi BJP gi President JP Nadda na Burari Vidhan Sabha Kendra da pangthokpa miyamgi mifamda wa ngangani. Aam Aadmi Party gi lusingba amasung Delhi gi hanagi Mukhyamantri Arvind Kejriwal na road show pangthokani. Dol asigi lusingba amasung Punjab gi Mukhyamantri Bhavan Maan na miyamgi meeting singda wa ngangani amasung Congress gi lusingbi Priyanka Gandhi na Kasturaba Nagar Vidhan Sabha Kendra da road show pangthokani. Seat humbudra leba Delhi Vidhan Sabha Mikhal sida mirep Satruk Marfudra Mapan na lamba taunagani vote masing tha signi panda thigani. Prayagraj ki Tribeni Sangam dangasi Basanta Panchami numita ahum suba Amrit Snan gi thauram pangthokli. Bhakta Singh bo soingam thokhandanaba paramilitary yauna police personnel lising yankhai romna ningthina ngak seli. Amrit Snan asi Makumbha Mela gi khwaidagi maruoiba amasung asengba thauramni. Mamang thagi 13 amasung 18 da Amrit Snan anirak pangthokhi. Mamang thagi 12 dagi hauna Malemgi khwaidagi sauba dharmagi oiba miyam tinba thauram Mahakumbha Mela asida Bhakta koti 35 henbana hauzik phawbada irupkhre. Rashtrapati Bhavan da laiba Amrit Udyan miyamna yengba yanabagi damak March 30 phawba hangdokle hairi. Ngarang pangthokiba Amrit Udyan Winter Annuals Edition 2015 Rashtrapati Draupadi Murmu na haunabi matungina hangdokhi. Miyamna sayol amagi manungda ningthokaba yaudana numit 6 ni yengba yagani. Tha asigi mangadana Delhi Vidhan Sabha Mikhal laiba maramna thong hangloi. Leikol asida sangbada entry fee lawroi. Joint Committee on Work for Amendment Bill 2013 gi report ngasi Lok Sabha da puthoklagani. Joint Parliamentary Committee on Work for Amendment Bill gi Chairman Jagadambi Kapal galoinana BJP gi MP Sanjay Jaiswal na report asi ngasi House da puthokani. ISRO na NBS 02 satellite apamba orbita thamnaba honabada satellite adu puriba spacecraft mai saglakpadagi mai pakpa ngamkhidre. Adumoinamag satellite adudi asoyangam yaudana elliptical orbit ta hauzik leiri. Satellite asi navigation gi damak mafam sana thamnanaba atopa mission ama pangthoknaba thabuk paikhatpa haure. ISRO gi pauna hai satellite asi mamang thagi 18 da Sriharikota dagi GSLV MK2 rocket siznaduna kapkhatkhibani. Masi ISRO gi sama subo ina thagatkiba satellite ni. Haukiba yumsa kaisa numita Mahakumbha Mela yawba lakhiba Bhakta Singh nasinabada miyoi 30 sikhiba humphuna sopan nangkhiba thaudok adagi tungda Bhakta Singh bo soingam thokhandanaba chapchaba guideline amasung regulation semnabagi matangda thangalakpa wakat amagi hearing ngasi Supreme Court ta satharagani. Jammu Kashmir gi Rajouri jilla gi Badhal khungangda handakta layong khangdaba lainadagi miyoi 33 sikhiba adugi matangda New Delhi gi AIMS ki akhang hai tarukna saba kangbu amana thijinaba mafam aduda ngarang thongkhre. Akhang hai gi kangbu adu Director Professor Dr. M. Srinivas na luchingli amasung toxicology gi specialist sing su yauri. Mi leikhidaba imung ahum mari gi sanaba polam sing amasung thaknaba ising gi sample sing khonggatkhre. Indian Grandmaster R. Pragnanandana hanagi World Champion G. Gukespu maithiba piduna Tata Steel Masters 2015 gi title laure. Netherlands ki Wizak NG da pangthokpa tournament asida R. Pragnanandana tiebreaker da thoikhibani. Aroibada maroiba pau amuhana. Mukhyamantri Nongthoman Biren ngasi Langol Housing Complex da nauna multi-storied government quarter sanaba ureb uyung tamkhre. Manipur Police amasung Central Force ki apunba kangbuna Teknopal Jilla gi Khudai Khulen gi Singmai da lam ekar 15 rom da tharamba popi pambi sing yanthatkre. Tha asigi manga da pangthokadaba Delhi Vidhan Sabha Mikhal gi ngasi vote khomba gi aroiba numita rajniti dol singi lusingba singna magi mirep singi damak leijabi thaduna vote khomli. Amasung Prayagraj ki Tribeni Sangam da ngasi Basanta Panchami numita ahum suba Amrit Snan gi thauram pangthokli. Pauloijare.